Manipur News channel mayambu taramna uksari loinana ngasigi maruba pau pijari. Ahanbada kuki khulai paibasingna saramba bunker ama mai thadoktar mangankhre laloba mari phagatpa ngamkhre. Security force na nganang tongan mafamsingda chathakiba operation da kuki khulai paibasingna saramba bunker ama thugaikiba loinana laloba mari su phagatpa ngamle hairi. Police ki pauna hai ngarang Kangpobi district ki Kangchup police station na konba Bolen area da saramba bunker ama thugairaba matung mai thadoktar mangankhre hairi. Amaromda Khongjom police station ki manung chanba Langthabal Khunau area da chathaba operation ta KCP taibangambagi kadar ani phare hairi. Pharaba miyoi ani adu wangu ahalup awang lekai dagi Loitongbam Boyai Singh amadi Sujanpur dagi hojikna all DC office Sujanpur da leiba Khumanthem Dhanbir Singha Elias Naubi kawi hairi. Amaromda KCP MC group ki lanmi amasu Songbung Porabi road ki FCI Kodan manatagi phare hairi. Pharaba miyoi adu kaibi awang lekai dagi Lingmabam Amujang Maitei ni hairi. Thogdok aduga matam ikan kanadana KCP PWG gi lanmi amasu Bishnupur district ki Tinungai Maka lekai dagi pharpa ngamki hairi. Pharaba aduna Kokdrup Singh lekai dagi hojikna Ulou Makha lekai da leiba Lesangthem Hiran Singha kawi mangondagi mobile phone ama Jio gi sim card amasu phagale hairi. Miyoi asi miyamdagi sengkai thungkai tobagi thabukta chenabani haibasu khangba ngamle. Phagalaba miyoi sing adu mai lenaba police station singda phagalaba polamsing adu konana khusinakre hairi. Makha tarakpa update da 18 na drug yonthok injin tobada chenaba miyoi ama phagatuna wakal tahalaba matung imung manungda khusinakre. Arambai Tengol unit 19 amasung unit 38 ki Tengoloi apunba team amana Imphal gi High School area dagi drug yonthok injinda chenaba alto car tongduna lakpa miyoi ama phagalaba matungda amuk tawdanaba wakal tahalaba matung imung manunggi miyoi khusinakre hairi. Thawgalakliba lamdam asigi nahasingbu drug ki kayatagi kannabagi drug ki mayakta changsalakpa khongjanggi saruk ama oina ngarang numiyungga pung 2 rom tarakpada matamda Arambai Tengol unit 19 amasung unit 38 ka khusamnaraga hanadagi drug yonthok injin tawi haibagi pau phangudagi tinaningai oiba maongda lakpa alto number MN01AJ 0573 asi check tawa matamda drug yonba lakpa miyoi adu High School area dagi phagatki hairi. Drug konana phar miyoi adu Khitrikau Naharup dagi Khulakpam Amir Khan kawi hojikna nupi mapamda leibani haiba khangba ngamki. Mahak pharaba matungda amuk tawdanaba wakal taminaraba matung yunggi miyoi sing kawduna khusinakre. Phagalaba nisagi polamsing adu mai thadoktar mangankre hairi. Pripakna awaba phongtorakli tha asigi chaisa 15 da Kangleipa amasung Myanmar gi ngangkhei paringda leptuna satharuliba Ningtam Yawol Lanthengda ima leibak kidamak Thawai Pontha pikraba KYKL MYL gi Pathau Lieutenant Angom Sanatomba Elias Ingo amadi Pripakpur gi Marup Lance Corporal Maibam Nautonbi Elias Nat Ngakpa Maitei gi mafamda People's Revolutionary Party of Kangleipak Pripak amasung masigi lanmi Senglup Red Army na thamoi sokna nungaita phongtokpo loinana laikhidraba singgi mafamda Ningtam Yawol gi mapung phaba ikai-khumnaba uttuna awaba phongtokjari haina Pripak ki Publicity Officer Department of Publicity and Propaganda Mangal Khumana thadorokpa cherol amana phongtorakli. Cherol asin hai sahi ani loisenfam khangdana leiraklaba mapandagi thumjalakpa kuki narco terroristsingna thohanba khusenggi lan asida yeknaba mayang lanmi amadi makhoigi khunek KNAB gi apunba khupuna lou mapugi yathang induna leba asigi ningtamba hanjanabagidamagta lantenariba Yawol lanmisingda lepa leitana landarakli. Ningtam Yawol lupsingna taliba ningtamba amasung apunba Kangleipak adu manungdagi kahennaba silakpa lalong amadi Yawol ihau asibu loisananaba honarakliba asibu Yawol lupsinggi apunba force na mapung phana mayoknaduna maithiba piduna lakli. Mayoknaba lampang adugidamak Pripakna lamdamsigi apunba Ningtam Yawol loisingidamakta chauthokchei amadi makhoibu awangba thakta kaikhumnaba ulakli. Makhadaba update Richter scale 7.7 magnitude yongna hakiba yuarna Myanmar amadi Thailand state of emergency lauthokre. Ngasi ayuk pung 11:50 rom taba matamda yamna kanba maongda yumlonariba Myanmar gi Shanghai city da epicenter oiduna Richter scale 7.7 magnitude yongna hakiba yuarda Thailand gi Bangkok ta building ama ninkhailaktuna miyoi 30 rom sigiba loinana miyoi cha kaya asopan nangankraba amadi Shanghai division da leiba division asibu phawna haliba Inwa thong namthakre hairi. Akanba yuar asi hakraba matung aftershokta akanba maongda Bangkok amadi Myanmar gi Mandalay city da yuar hakiba yuar aduda maruaina Bangkok city da awang building kaya nikhaidana miyoi 30 rom hena siba yauki aduga miyoi 100 hena asopan nangki hairi. Mandalay city da ju awangba building kara nikhaibagi pau Irrawaddy da report tauri adubu Myanmar gi oina misi mina yaubagi
ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯍꯥꯈꯤꯕ ꯌꯨꯑꯥꯔ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯗꯤ ꯚꯥꯔꯠꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯣꯏꯅ ꯌꯨꯑꯥꯔ ꯍꯥꯈꯤ, ꯑꯗꯨꯕꯨ ꯑꯁꯣꯛ-ꯑꯄꯟ, ꯑꯇꯦꯛ-ꯑꯀꯥꯏꯒꯤ ꯄꯥꯎꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯪꯒꯥꯏ ꯁꯤꯇꯤꯗ ꯂꯩꯃꯥꯏꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯂꯨꯕ ꯃꯐꯝꯗ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯈꯤꯕ ꯌꯨꯑꯥꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯏꯂꯦꯟꯗꯒꯤ ꯕꯦꯡꯀꯣꯛ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯟꯗꯂꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯏꯃꯔꯖꯦꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯑꯥꯔꯅ ꯑꯇꯦꯛ-ꯑꯀꯥꯏ ꯊꯣꯛꯍꯟꯈ꯭ꯔꯕ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯐꯝꯁꯤꯡꯗ ꯂꯥꯟꯃꯤ ꯑꯃꯗꯤ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯇꯤꯝꯁꯤꯡ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯑꯃꯗ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯈꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯦꯛꯁꯔꯁꯥꯏꯖ ꯄꯥꯡꯊꯣꯛꯅꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯀꯝꯃꯤꯁꯟꯅ ꯁꯦꯝꯗꯣꯛꯂꯕ ꯁꯣꯛ 2001 ꯁꯦꯟꯁꯁꯇ ꯕꯦꯖ ꯇꯧꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯦꯛ ꯁꯣꯛ 2002ꯒꯤ ꯃꯇꯨꯡ ꯏꯟꯅ ꯗ꯭ꯔꯥꯐꯠ ꯋꯥꯔꯀꯤꯡ ꯇꯦꯕꯜ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ, ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫